Meeoi Lanmi Nautiboy Haiva Facebook Sijanava Amana Hauzik Pangthokliba Manipur Sangai Festival asida bom langsinabagi wafam fongdokkiba duda Chenava lona thingkrava lalhaulub KCPMFL gi Meeoi Home Security Force na Phare Hairi Hiram asigi matangda police ki paw mana hai haukiba tang kungama thoida Meeoi Lanmi Nautiboy Haiva Facebook account amadagi Hauzik Pangthokliba Manipur Sangai Festival asida bom pokhai hanbagi wafam sing yawba video ama post tawraki Madugi matung Manipur Police amasung Assam Rifles ki personal singna thiba humba ki thabak chathabada Facebook ki video post aduga mari leinana lona thingkrava lalhaulub KCPMFL gi Kedar ahum fabangam ki farba Meeoi sing adudi hauzik pangthokliba Manipur Sangai Festival asida grenade langsinabagi thorang tawbada yawba Wangjing Bazar dagi masagi chahi kunga mapan rom surava Pamdom Pampok Elais Ajay Elais Abungcha Miyam dagi sankai tungkai tawbada chenaba okram chuthek dagi Laishram Sonia chahi kuntra mathoi amadi Tera sadokpam lekai dagi masagi chahi kungani thoi rom surava salam luangan ba Meeoi kawi haina paw asina makhatari